Chief Minister ngasi resign tawkraba MLA taruk puduna Delhi de satkadori Minister mari mafam lautholagadhi MLA mari ga loinana resign tawrakpa yai Chief Minister nongthongbam biren hayeng nungthul pung anirom tabada handakta pham thadokraba MLA taruk ka loinana akhanaba charter flight amada New Delhi gi damak Imphal thadoklagani thajaba yaba mafamdagi phangwa pawn hai lupa la kungni thoi hena sangna waidiba charter flight aduda CM na loinana Delhi da satminagadoriba ex MLA taruk adudi oinam lukhoi okram henry pawnam brojen Abdul Nasir ngamtham hokip amasum ginson hauni makhoi taruk Chief Minister na thawoina Delhi da puribagi chapsaba maram khangdragasu lenga asi mara state hananaba makhoi na lokhiba thaudang adugi damak BJP gi national leaders singa sakhang makhang hananaba oiramba yai pausna makhata na hai Chief Minister gi lenga ki oijabat tokhai pa thabak leijaragassu handaki khongsat asida ma ki lenga manungda yawriba minister khara sindok sinjin tawnanabagi ayaba central leaders singdagi lawrabi yai hanadagi hauna Chief Minister ga punna thabak tawminaba yadaba minister sing lautholaga lenga asigi damak MLA gi pham kathokraba makhoi tarukki manungda ani amasung BJP gi MLA ani da minister haplaba wafam Chief Minister na center taksilaba yai lenga asigi manungda isinga thawga tinabagum lainariba phibam asida miyamgi chokka thorangi Thabak ning thina tawba ngamdabagi khudong sadaba mayoknaribasigi matangna Chief Minister na kayarak hana center gi lusingbasingda minister reshuffle tawnanaba taksinkiba laikhrabani haina masak maming takhokningdaba MLA amana poksi asida haidi center na kariguma minister sindok sinjin gi ayaba pirakpa taragadi Chief Minister na hek halakpada BJP gi oina minister oiriba mari asit lauktholaga atopa mari na muhut silaba yai nauna minister oirakpa yai haina panaribasing manungda okram henry oinam lukhoi salam rajan amasum Dr. S Ranjan ne amaramda thajaba yaba paw amagi matung ina N Biren gi lengakta minister oiriba mari karigumba hek laukthokpa taragadi atopa MLA mari ga loinana makhoi nipan BJP dagi tokani haina party asigi national leader singda achetpa phirep khangan ki balaikre minister pham sindok sinjingi thorang asina khara khajik ingthana lairiba BJP gi lenga manungda nauna amuk anaubu wathok ama lakadra haibgi singningai oiba mawong mata ubna BJP gi national leader sing hektama minister reshuffle tawgi wafam asi yarakadra haiba ngamdri BJP masel gi marakta minister hongdo hongjin tawba natana atai sungsinaba lengakta yawriba NPP natragana NPF gi maikei digi minister lokthok loksing gi wafam leiro henasu pausna makhatari atopa maruiba paw amana mo cookie singi tangdangba ama khangalu cookie NP Innocent IM amadi India government ani gi marakta sathariba wari sanaba asu loisinduna naga wathoki warisin puraktingai mangoinana Innocent IM na sathariba mihat mipun gi thabak sing asi lephanbaga loinena matam sangnadagi cookie singna tanduna lakpa demand sing gi matangda tangdangba ama hana khangalu haina cookie inpi Manipur Prime Minister Modi da thaba sirol amada phongdokre Sirol asina makhata na hai sahi kya gi mamangdagi India government amadi Innocent IM ani gi marakta sathaduna lakriba wari sanaba si September tha phawbagi manungda loisinduna nagagi wathok asigi matangda chapchana waroisin ama puraklagani haina Prime Minister gi office ta phongdokhiba leire naga singi waroisin ama purakhiba haibesida cookie singnasu taran oi adubo naga singa yetnaduna leiriba cookie singi ngamkhai singi matangda hana nakhai singdokpa ama sangi hairi Manipur gi oina lairiba district 13 asigi manungda Sandel Kangpokpi Tengnaupal Fairjol amadi Chuchampur haidiba district manga asida cookie singna namna taduna leiba district singni central government na Innocent IM bu themjinaba honarakpada cookie singna ipa ipu haktaktagi leiraklaba ngangkhoi asibu sokolakpa yaroi loinana cookie singna matam sangnadagi tanduna lakpa political demand sing asigi waroisin ama India government na pigadabane maduna taduna Innocent IM khaktagi yenglaga makhoigi waroisin ama purakhiba taraba amadi cookie singi oiba ngangkhaida sokolaklabadi pamdaba thodok kya thokpa yai haidi maramasina hiramasida Prime Minister na akhanba miyeng changbiduna cookie amadi naga singi tanduna lakpa masa masa bo lengak sabagi wafam asi amata oina yanaba mawongda waroisin purakadabane masina phurup ani asigi marakta ungkhanaba kya lairiba asi ingthaba ngangwane haukiba sai English sim masama pan maudraga humdoida Manipur gi tongan tongan ba district ani da naga sina cookie phurup ki nupi yauna misam kya khatkiba leirabane thaudu adu ngasi phawba jopi masekre haina cookie sina khangnari mamang su cookie inpi gi maikedi Prime Minister na memorandum kyarak hana pisinduna English ni taraga mangada Innocent IM amadi India government ani gi marakta khuyek pina duna framework agreement aduna cookie taba mafam singda konsinduna taksin gi balairabani hairi maramasina India government na laibak asida matam kya gi mamang gi khunda laita duna leraba cookie sing asina masana masabu lengak sabada ayaba piduna makhoi gi mapa mapu singna British singdigi ngakthok thambiramba ngangkhai sibu ngak senma ngamjanaba amadi masagi saktam kanjaduna atopa phurup singa thak manana sakhotpa ngamnaba hotnabiu haina chirul sina su makhatana phongdorakli
अतोप पाव अमु मियोय अमा थौरी यालगा सिरमले बिष्णुपुर पुलिस स्टेशन कोनबा निंगथौखोंग वार्ड नंबर 1 की थंबाल हौबी उकू मखोंग उ पंबी अमदा मियोय अमा थौरी यालगा सिरमले पुलिस की फंगबा पाउदा थगदोसिंग असि नुंगथुल पुंग 2 मिनिट 40 ताबा मतमदा थोखिबने हारि थौरी यालगा सिरमलबा मियोय निंगथौखोंग खा खुनौदगी हौजिकना निंगथौखोंग वार्ड नंबर 14 की संदोकपा युमदा अवाइमल पीरगा लेबा लाइश्रम अंगामसै कुनगनिथो अपकपा लाइश्रम बिरेने हाइरि थौरी यालगा सिरमबगी पाव असि पुलिसना नुंगथुल पुंग 2 मिनिट 40 ताबा मतमदा फंगबदगी खुदकता थौदोक थोफमदा चंगसिनदुना येंगसिलबा मतुंग फोरेंसिक साइंस की कंबुदा पाव पीबदगी फोरेंसिक साइंस की टीम अमा लाक्तुना इनक्वेट तौरबा मतुंग असि भागचांग अदो लौखटलगा पोस्टमार्टम रिम्स की मोक्ता थमखरे अमरोमदा थौदोसिगी मरी लेनेना बिष्णुपुर पुलिस स्टेशन केस अमा लौखटुना थिजिनबगी थबक हौरायनसु पावसिना मखातारी लोसिलाकुना मपालोम थोप मरुब पाव खतंग मैम शेयर तौजरके कोविड-19 मरी लेना खुसुम नेमबदगी कोविड टेस्ट लेपकनी हाइना लैब वर्कर्स किहनख्रे खुसुम नेमबगी मतंग लाक्लिबा नुमित खरनी असिगी मनुंगदा जनरल स्ट्राइक अमा हौरगनी हाइना कोविड-19 टेस्ट तौबदा चेनबसिंग याउना इजराइल की लेबोरेटरी वर्कर्स फोंदोखरे इजराइल एसोसिएशन ऑफ बायोकेमिस्ट माइक्रोबायोलॉजिस्ट एंड लेबोरेटरी वर्कर्स की चेयरपर्सन स्टार एटमोन इराय नुमिता एजेंसी दा हाइकी मदुदी मतम सांगना लेबोरेटरी वर्कर्स सिंग खुसुम नेमना पीरगा थबक सुबगी फिबम खंगलखिबता नतना वर्कलोड सिंग हेंगलपगी फिबम सु खंगलखि इजराइल दा पब्लिक हॉस्पिटल सिंग अमसुम स्टेट ना सगतपा हेल्थ सर्विस ऑर्गेनाइजेशन सिंग ना ऑपरेट तौबा कोविड-19 लैब निफुलै लैब सिंग असिदा नतना जेनेटिक टेस्टिंग कंपनी माय हेरिटेज ना ऑपरेट तौबा प्राइवेट लेबोरेटरी अमसुलै एटमोन की मतुंग इन पब्लिक लैब वर्कर्स सिंगु सौगटपीबगी महोत्ता मिनिस्ट्री ऑफ हेल्थ ना एहनबा प्राइवेट लैब अनि मखोगी वर्कर्स सिंगदा तोलोप चावना पीबगी फिबमदा हांगदोंनाबा थौरांग तौरी मिसिंग हेंगलकलाबसु लैब वर्कर किया पोथाबगी मतम लोइदुना थबक तोकनाखरे तोइगुमुंगसुंग तोलोप यामदबना मरम ओइदुना नहा ओइरिबा एकाडेमिक ग्रेजुएट सिंगना असिगुंबा थबक असिदा चंगबा पामदे मसिना मरम ओइदुना वर्कलोड सिंगसु हेंगलाई हाइना एमोना मखातानसु फोंदोरखी वीडियो से मैम मतंग साइड लुसिनजरगे दुगा अनौबो पाव हेक लाकपगा मैम दा अपडेट पीबा ngamnabo होनजरके वीडियो से येंबिबा लोरबा मतुंगदा मैम गी वखलोनसु करी लेबिबगे हाबदु सुंसु सोइदुना मैम ना कमेंट सेक्शन दा कमेंट अममता थंबिरमो अमसुंग मैम नुंसिबिदुना वीडियो सिबु सपोर्ट तबिबो इना वीडियो सिबु लाइक अमसुम शेयर तबियो मसुम चैनल असिबु सब्सक्राइब तौदबा योबिरगदि सुंसु सोइदुना मैम ना सब्सक्राइब तबिरमो अमसुंग मैम हौजौजिक लाइना लाइसि मणिपुर यामना कनसिनबना मरम ओइदुना मैम चिक्सिन थौरंग लखोटपा ओइना युम युमदगी मपान थोकपिदना टेक्ता कायदना मैम पुरम लेमिनबा ओइमिनसि अमसुंग अखोय पुनम हक्सांग फना लेमिनसि सियारग मैम वीडियो से मतंग साइ लुसिनजरगे थैंक यू।